ꯑꯩꯈꯣꯏꯒꯤ ꯒꯥꯔꯥꯖꯨꯒꯤ ꯒꯥꯔꯥꯖꯨ. ꯒꯥꯔꯥꯖꯨ ꯋꯥꯔꯧ ꯌꯥꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨꯁꯦ ꯍꯥꯏꯖꯔꯝꯒꯦ ꯉꯁꯤ ꯊꯦꯡꯅꯔꯝꯃꯦ ꯍꯥꯏꯕ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤ ꯂꯩꯕꯒꯤ ꯃꯆꯥ ꯀꯩꯅꯣ ꯁ꯭ꯋꯤꯁꯇꯤꯒꯤ ꯌꯥꯝ ꯍꯥꯎꯏ ꯑꯩꯗꯤ ꯀꯩꯅꯣꯗꯤ ꯍꯥꯎꯋꯦ ꯑꯩ ꯊꯣꯡꯕꯗꯤ ꯍꯥꯎꯋꯦ Thank you, thank you, thank you. Nekhaibi amta chatsage nekhaibi. Naire, Somad naire. Naire. Ngadi sugumba ngakne se tawrije. Ajare hai hero ki je sambha sa je ajare mule bola kadar sina koi outer tanjau ai ya pai ta da ke yam ho ai ya wa ri hai ai chao hai ta pai ta da ke yam Kawan ke dangke. se ana ai gau da ba Na ba yaw da bas ni maru na. Dari hai ba. doctor vendra ke vendra ni khang de ꯅꯪꯁꯤ ꯀꯣꯔꯐꯨ ꯀꯣꯔꯐꯥꯡ ꯁꯥꯟꯅꯩꯗ꯭ꯔꯦꯗ Hello. ꯌꯥꯝ Deko. Ora ki ri ti amen. masam zum lau wa ni Ai hu ni pa ya. koi ni yare yare thank you Lau di lau ramena. cameraman sana kadam tai tau bi Okay, thank you. ta ko ngai ta lo ka ta ge mana ko tau ra ju ki zik channel ama namma le mai loi thi tau je yam da yam thaja da ga si je si channel ji da ai bu su yaw bu phang jare ai ta ai gi da yaw bu ja tang ma ne yam nu ngai ya la du tau ra ju si ki ma ti nu ngai ui re sang na sai tara nipan kuludrawa mane yo matung da si ka thengna bane yam nuai dum matung da zo dum asidagi di dum marakta koi thengna roi do bolai tre adum thengna da pola da me ai di yam sang na ai gi jo ai thabak ta thu oi tau gi tau tau ta thu maram mar kan da sai tari nipan ni mane ado aina mu barak thaki abra to do akhoi tause meyam asu thuidoi hindona akhoi masak khangabani ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯦ ꯐꯤꯂꯝꯒꯤ ꯀꯩꯅꯣꯁꯤꯗ ꯈꯔ ꯃꯈꯩ ꯑꯅꯧꯕ ꯈꯔꯕꯨꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯔꯛꯀꯤꯗ ꯌꯥꯝꯅ ꯒꯦꯞ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯁꯨꯝ ꯎꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯤꯔꯛꯈꯣ ꯍꯦꯟꯅ ꯍꯦꯟꯅ ꯐꯥꯎꯕ ꯑꯣꯏꯔꯛꯈꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯟꯗꯂꯦ ꯃꯊꯜꯒꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯒꯨꯒꯨꯜꯒ ꯃꯈꯣꯏ ꯑꯅꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕꯅ ꯕꯦꯠꯀꯤ ꯔꯣꯜ ꯑꯃꯈꯛ ꯂꯧꯈꯤꯕꯀꯣ ꯑꯗꯨꯒꯤ ꯔꯣꯜꯗꯣ ꯑꯗꯨꯝꯇꯪ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯁꯤꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ yamna nuai ba ke do ne dialogue ne adi madu yamna adagi translate tor ko ko Brahma maron je translate tor kan da ko thabira kan da ko oja ranjit thongja Thoda block kan nami. mana ojana ta kumba smai tong jana lagi si sima putu ai ju sai yamna kan ma oire haidi luondo aionda tayo na sana balona tabna Kita le ro mo ka to ra ngana bulu oire
ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯂꯣꯜꯂꯣ ꯍꯥꯏ ꯂꯣꯜꯂꯣ ꯅꯥꯀꯟꯗꯒꯤ ꯄꯣꯝ ꯇꯧꯔꯛꯑꯒꯦ ꯑꯗꯩ ꯑꯩꯅ ꯈꯔ ꯀꯩꯅꯣ ꯇꯧꯖꯕꯗ ꯑꯗꯨꯗꯨꯒ ꯇꯧꯔꯛꯑꯒꯦ ꯀꯣꯏꯔꯣꯏ ꯃꯤꯅꯤꯠ ꯑꯃꯅꯤꯒꯤ ꯋꯥꯔꯤꯅꯤ ꯇꯧꯕꯤ ꯊꯤꯕꯥꯗꯦ ꯀꯌꯥꯝꯅꯣ ꯒꯨꯃꯥꯅꯤꯌꯥ ꯐꯥꯅꯦ ꯑꯐꯤ ꯌꯥꯝꯅ ꯁꯥꯡꯕ ꯀꯩꯅꯣꯗꯤ ꯅꯠꯇꯦ ꯃꯥꯅꯦ ꯑꯗ ꯃꯣꯏ ꯃꯥ ꯍꯥꯏꯁꯦ ꯗꯥꯏꯂꯣꯛꯁꯦ ꯑꯥꯔꯊꯁꯦ ꯅꯆꯥꯅꯨꯄꯤꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯨꯁꯟ ꯊꯝꯃꯤ ꯇꯥꯛꯏꯪꯗꯦ ꯍꯥꯏꯕꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏ ꯂꯣꯟꯗꯀꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯦꯕ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯋꯥꯈꯜꯅ ꯁꯥꯒꯠꯂꯀꯥꯟꯗ ꯐꯤꯂꯝꯗꯨ ꯁꯨꯝ ꯌꯦꯡꯗꯔ ꯂꯥꯛꯄꯒꯤ ꯇ꯭ꯔꯦꯟꯗꯨꯅ ꯀꯩꯅꯣꯝꯗꯤ ꯑꯩꯈꯣꯏꯗ ꯃꯗꯨꯃꯛ ꯇꯥꯗ꯭ꯔꯒꯁꯨ ꯋꯥꯔꯤ ꯑꯃꯗꯤ ꯆꯠꯂꯤꯕꯅꯦꯕ ꯇ꯭ꯔꯦꯟ ꯑꯣꯏꯅ ꯆꯠꯊꯔꯤꯕꯅꯦꯕ ꯍꯥꯏꯔꯤꯁꯦ ꯁꯤꯅꯤ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯒ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯄꯥꯏꯈꯠꯄꯗꯒ ꯁꯨꯃꯥꯏꯅ ꯌꯥꯎꯕꯤꯕꯁꯦ ꯑꯩ ꯏꯇꯥꯎ ꯔꯥꯖꯨꯒꯤ ꯆꯦꯅꯦꯜꯗ ꯌꯥꯎꯕ ꯐꯪꯖꯕꯒꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯌꯦ ꯑꯗꯣ ꯑꯩ ꯆꯦꯅꯦꯜꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯐꯥꯎꯕ ꯑꯣꯏꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯨ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯐꯥꯎꯕ ꯑꯣꯏꯔꯣ ꯍꯥꯏꯕ ꯋꯦꯁꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩ ꯊꯝꯖꯒꯦ ꯆꯦꯅꯦꯜꯁꯤꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯐꯥꯎꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯖꯒꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯈꯤꯇꯪ ꯋꯥꯔꯨꯕꯒꯤꯀꯣ ꯑꯗꯨ ꯈꯤꯇꯪ ꯁꯥꯒꯠꯂꯛꯄꯒ ꯀꯩꯒ ꯍꯨꯃꯥꯡꯕꯨꯗꯤ ꯌꯥꯝ ꯇꯥꯔꯦ ꯑꯗꯣ ꯐꯔꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯇꯦꯟꯁꯟꯖꯒꯦ ꯑꯗꯨꯒ ꯍꯦꯟꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕꯁꯤ ꯌꯥꯎꯕ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯟꯖꯒꯦ ꯀꯩ ꯏꯇꯥꯎ ꯑꯣꯀꯦ
Safety country. Untuk tidak ada ini. Yang mati apa lagi? Male, koi na bugani namu. Topi betah kawasin, gajah posyu. Topi betah kawasin, gajah posyu.
Big fan kamu. Datang hikaya bangsa Indonesia ini saya ngambil opsi begini. Wow! Super, super!
Thank you.